ꯑꯃ ꯕꯣꯔꯥ ꯍꯧꯔꯒꯦ ꯁꯤꯁꯦ ꯕꯣꯔꯥ ꯍꯧꯔꯒꯦ ꯑꯗꯒꯤ ꯑꯂꯨ ꯃꯅꯥ ꯁꯦꯝꯁꯨ ꯕꯣꯔꯥ ꯍꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯄꯥꯛꯄꯥꯛꯅ ꯇꯧꯕ ꯌꯥꯅꯤ ꯃꯅꯥ ꯂꯩ ꯂꯨꯞꯄꯒ ꯍꯧꯕꯤꯅꯤ ꯇꯧꯅꯤ ꯁꯤꯁꯤꯅꯀꯣ ꯑꯗꯨ ꯃꯅꯥꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯂꯩꯅꯕ ꯒꯝꯂꯥꯗꯒꯤ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯁꯣꯏꯕꯨꯝ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯁꯣꯏꯕꯨꯝꯒꯤꯗꯣ ꯉꯁꯥꯏ ꯁꯣꯏꯕꯨꯝ ꯎꯠꯄꯗꯨꯅꯦ ꯑꯗꯣ ꯁꯣꯏꯕꯨꯝꯁꯦ ꯑꯩ ꯀꯩꯅꯣꯁꯦ ꯃꯤꯂꯥꯏꯔꯒꯦꯀꯣ ꯁꯦ ꯐꯗꯤꯒꯣꯝꯒ ꯇꯣꯅꯤꯡꯈꯣꯛꯀꯅꯦꯕꯀꯣ ꯃꯤꯂꯥꯏꯔꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯑꯗꯣ ꯑꯩ ꯃꯆꯤꯗ ꯑꯣꯏꯅ ꯂꯧꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯤꯗꯒꯤ ꯑꯣꯏꯅ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯃꯆꯤꯗ ꯂꯧꯔꯦ ꯁꯤꯒ ꯂꯩꯔꯦ ꯃꯆꯤꯗ ꯁꯤꯒ ꯂꯧꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯅ ꯂꯩꯔꯦ ꯃꯆꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯒ ꯑꯗꯨꯝ ꯂꯧꯔꯒꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯈꯔꯗꯤ ꯍꯥꯟꯅ ꯊꯥꯔꯒꯦ ꯁꯤꯒꯤꯁꯦ ꯑꯂꯨ ꯃꯅꯥꯒꯤ ꯕꯣꯔꯥꯅꯤ ꯁꯤꯁꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯉꯥ ꯑꯈꯥꯕ ꯀꯩꯀꯔꯥ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣꯗꯗꯤ ꯎꯠꯈ꯭ꯔꯦꯀꯣ ꯏꯟꯇ꯭ꯔꯣꯗꯗꯤ ꯎꯠꯈ꯭ꯔꯦ ꯏꯟꯇ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯎꯠꯂꯕꯅꯤꯀꯣ ꯑꯗꯣ ꯍꯋꯥꯏ ꯃꯇꯣꯟꯅꯤꯁꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯁꯨ ꯒꯥꯔꯗꯦꯟꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯀꯠꯂꯒꯦ ꯊꯥꯔꯕꯅꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯂꯒꯦ ꯕꯣꯔꯥ ꯍꯋꯥꯏ ꯃꯇꯣꯟ ꯇꯤꯜꯍꯧꯁꯦ ꯃꯅꯝ ꯅꯝꯍꯜꯂꯒꯦ ꯑꯗꯒꯤ ꯁꯦ ꯁꯣꯏꯕꯨꯝ ꯌꯥꯎꯔꯦ ꯁꯤꯗ ꯍꯥꯞꯄꯦꯀꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯆꯁꯃꯥꯒ ꯑꯝꯇ ꯎꯞꯇ꯭ꯔꯦ ꯑꯗꯣ ꯃꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯆꯁꯃꯥꯒ ꯎꯞꯇ꯭ꯔꯦ ꯆꯁꯃꯥ ꯎꯞꯄꯁꯤꯅ ꯑꯃꯨꯛꯅꯦ ꯋꯥꯏꯁꯦ ꯏꯆꯤꯟ ꯆꯤꯜꯂꯦꯕ ꯑꯗꯨꯗꯒꯤ ꯎꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤ ꯃꯊꯦꯜꯁꯦ ꯁꯤꯝꯄꯜꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒꯤ ꯑꯩꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯅꯤꯡꯉꯕ ꯑꯗꯨꯗꯒꯤꯅꯤ ꯃꯌꯥꯝ ꯑꯩ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯤꯟ ꯀꯨꯠ ꯌꯣꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯅꯦꯅ ꯈꯜꯂꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕꯨꯝꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯒ ꯍꯥꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯔꯒꯦꯀꯣ ꯁꯣꯏꯕꯨꯝꯒ ꯀꯩꯅꯣꯒꯇ ꯆꯥꯗꯣꯏꯅꯦ ꯃꯊꯦꯜ ꯍꯤꯟꯖꯥꯡ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯎꯋꯦ ꯄꯥꯝꯖꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯉꯥ ꯈꯥꯕ ꯍꯥꯟꯅ ꯆꯥꯔꯦ ꯀꯣꯕꯤ ꯍꯋꯥꯏ ꯃꯇꯣꯟ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯕꯣꯔꯥꯁꯦ ꯎꯏꯊꯔꯦ ꯀꯨꯏꯔꯦꯕ ꯍꯧꯕꯀꯣ ꯃꯨꯛ ꯂꯣꯏꯁꯟꯕꯒ ꯍꯣꯝꯖꯟꯕꯒꯗ ꯉꯟꯅ ꯆꯥꯕ ꯉꯝꯗꯦ hawai mutton fazla hawai hơi gampang chưa 고비가 뜨거운 거야. 하우리가 소이분자거든요. 아니 모록수가 사할래봐. 내 소이분자 짜라 저도 모록 사할 거네. 아니 오는데. 아.
하래 와 강는데 하면나 하래 아주 못나게 보라 이만 사그라 소금자 그래도 왜 봐 짜자 사그래 하래 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 소금 좀 하려고 해 살아 nó có thôi đấy sao đó alu mà nói bữa đó em hỏi không được mình ăn liếp tôi bữa好了làm được chưa 하래 một con xà một xà nha simpan sa so금 짜라 모로 살래 그는 도 많이나 그러니까 여기는 거기 털어야 되나
แม่ไม่โบราณใช้กระปั๊มเจอตัวเป็นไงบ้างเขาจะจ้าครับalu mana ki bora mari lo pani lo sha ha bora cha bi mo ta na ngari ma che lam cha yu ne pe tum ya pi da nó nè một sẵn rồi rồi mèo một phaข้าวจะรู้จักด้วยโบราณเขานี่เขาเรียนมาค่ะรู้มาที่เราไปบอกว่าดีรู้จักเลยโบราณเลี้ยงไม่ได้เนี่ยแบบโบราณใช้ไอ้ที่โบราณใช้แก่ปั๊มจะเดียบเนี่ยอันนี้เดี๋ยวโบราณใช้ตัวไอ้ที่โบราณใช้ชิ้นมังงานนี่ก็ตัวกว่ามังงานเดี๋ยวชิ้นมารีชิ้นมารีอะไรอาลูมานากิตัวชิ้นมารีโบราณนี่ปั้นเนี่ยเป็นยังไงดังก็ลงเลยใช่ผมจะมาเลยนี่ใช่ผมจะปั้นเจ็บไหมอ่ะแล้วตอนนั้นไอ้มาเที่ยวกับตัวเด็กก็ใช่ผมจะทวงกันเนี่ยไอ้โรลินเนี่ยแบบหมดท้ายช่างมันเด้อแม่ไม่ยอมรู้ว่าเราชิบเด้งเนี่ยอาจจะเลี้ยงไม่ชิบที่ไอ้นั่นเนาะโอ้ตระเราจะจ่ายกันเนี่ยทำมันเนี่ยแบบอะไรเนี่ยอาจจะไอ้กี่พวกคำตะกุทรกปะปัจจัยที่ลอยลอยเลยโบราณอันนี้เขาเลี้ยงมินิแม่อะไรไม่ยอมไอ้จ่าไปช่วยลอยนะจ่าไปช่วยลอยแล้วนี่เนาะmayam mathangi video da mo unarasi mukbang oiragasu blog oiragasu mayam mathangi video da oina unarasi ado mayam adum support tawbiu support leptana tawbiro mayam ado support tawbibagi damakta maya ai viewers mayam punamakpu damcha mai den han thagatsari do ngasigi oinadi matang asida loisanjarage next video ngai biramo maya bye bye